Nrc Chatnahandringei Census Pangthok Hanbinu Haiba Wapham High Court Yourakle Campaign for Just and Fair Delimitation na Manipur gi tampaki miyam amasung miyam gi loop singa khusamnaduna Manipur da su pangthoknaba thaurang tawrakliba census lising aniga kuntaret ki mangoinana Nrc Chatnahandringei Haiba gi demand tawraduna akanba khongjang changsilakpadagi chingi furup kharagi CSO singnasu saugalakpadagi achauba isu oirakliba No Nrc No Census ki Wapham High Court of Manipur Yourakle State asigi mahairoi singi loop ama oiriba Kanglaipak Student Association gi Secretary Huirongbam Bablu Chahi Kunmapan Kawana Mairapam Laikai amasung miyamgi Luf International Peace and Social Advancement Ipsagi President Maibam Bisesor Chahi Humfumanga Apopa M Nilababu Sangolban Khanam Lairakna petition singi oiduna High Court of Manipur da Public Interest Litigation number 14 lising aniga kuntaruk file tawrakle Manipur da Census Pangthok Da Nrc Hana Chatnahandringei Haijarakhiba PIL asigi respondent singna Union of India gi mahut sinba Government of India gi Ministry of Home Affairs ki Secretary Ministry of Home Affairs ki Register General amasung Census Commissioner Ministry asigi makhada leiriba Manipur gi Director of Census Operation amasung Chief Principal Census Officer Manipur Laingak ki mahut sinba Chief Secretary amasung Laingak asigi Commissioner ni petitioner asina Court wakalakliba Manipur da Nrc Chatnahandringei gi Census Pangthok Hanbinu Haiba gi Aiba Cherol Singh Mari Lainaba Authority da Mangjongnana pisin kiba laikre Cherol Singh adugi manungda Kaishampat Ahaibam Lekaida Head Office oiriba Ipsagi President su oiriba PIL asigi petitioner oibada yauriba M Bisesorna Chahi lising aniga kun mangagi August kun mathoida Government of India ge Register General and Section Commissioner da Manipur gi oina census lising aniga kun taret postpone tawbiyu natragana state asigi oina atopa akhanaba thaurang sing laukhatpiyu haijakiba laikre ani suba cherol da November 3 lising aniga kun manga da Kaisangpat Ahaibam Lekai da leiva Joint Committee Opposing Delimitation Exercise in Manipur gi Maikai Dagisu Director of Census Operation Manipur Porongpatta KHA Ipsa Pandam Ipak amasung Akomlup ki thaupuba singna committee asigi maikaidagi khutyek piduna aiba cherol ama pisinba laikre ahum suba cherol da me kuntaret lisinganiga kuntaruk tasu joint committee asina Ministry of Home Affairs ki Secretary Ministry asigi Register General and Census Commissioner Porongpata lairiba Director of Census Operation and Chief Principal Census Officer amasung Manipur Laingaki Chief Secretary dasu Senapati Ukrul amasung Chandel gi Subdivision Mapan gi Population Record tawbinaba haijakibasu laire haibasini tongan ba ai Baserol Singh Celsus ka mari lainaba Government of India amasung Manipur Laingaki official singda pisinduna haijakrabasu thabakta onthok piraktre hairaduna High Court of Manipur da PIL asi file tawraktuna masigi respondent singda Nrc Chatnahandringei da Census Pangthok Hanbinu haiduna wakalakhibani wakat asi August kunmathoi lising aniga kuntaru Chief Justice M Sundar amasung Justice N Guneshwar Beshna lokhatkre Petitioner anina court wakalakpada fongdorakiba amasung tongan ba authority da pisinkiba aiba Cherol Singh court na yedki PIL asigi wayal gidamak lokhalakpada petitioner anigi maikaida senior counsel KH Tarun Kumar na leplaga mahakpu counsel mainam Rastam Maitai pangki Petitioner anina Manipur da Census Pangthok da Nrc Hana Chatnahandringei Haiba galoinana Manipur da changsilakpa illegal immigration singi wafam su palakhiba galoinana relief camp singda IDP kaya lanjena duna lairibani Haiba wafam su fongdorakhi Petitioner anigi maikaida lepa senior counsel gi submission sing taraba matungda court na respondent manga makta notice issue tawki respondent singda issue tawba notice sing mari lainaba Council singna lauki petitioner anigi PIL asiga loina rakhiba aiba cherol marigi manungda amadi memorandum gi mawongdani hainasu courtna Advocate General amadi Deputy Solicitor General of India gi pukning chingsinki
Court respondent mangamakta notice issue tawbadagi respondent sing asigi maikaidagi lefkiba council sing mari leinaba respondent sing asigi damak in section launabagi damak atenba matam pibi naba court ta prayer tawraki amasung in section adu court asida affidavit report oina aiba cherol mariga mari leinana pikhalaknaba haijaki prayer asida court ki maikaidagi additional affidavit report ti state council singda tha asigi taratareta Pangthok Haiba loinana PIL asigi petitioner anina Manipur Da Census Pangthok Hanbinu Haiduna Thorang Tawrokli basi state obiu haizarakibani PIL number tarataruk listing aniga kuntaruki prayer DPIL asigi makhataba wild chathanaba lepliba mathangi numitta khanghalakpa position singi amasung respondent singi pakhongi matung ina khanghangani haina phongdoraki Advocate General na haijarakpagi matung ina PIL asigi mathangi wild tha asigi kun mangagi nungthil pung anida division vest asida list taunaba court na direction piki